Kangpokpida sakthong gas amada lupa lising mga alu kizida lupa chama pigi haibada phangnadri tangai fadaba polampung nifuga nifan gi manungda yohalakna ba kotuna matam thakri Kangpokpi faur gasaliba national amadi interstate highway sing hangdokna bigi matangda committee on tribal unity kotu sadar hills na center amasu manipur laingak pung nifuga nifan gi matam thakri Kangpokpi district leiba civil society organization sing apun bami phamna laukiba warep ki matungina pung nifuga nifan gi matam thakibani kotu gi media sel na thadorakpa chiro lamana hai naga sing highway sigi paring gi tungan tungan mafam singda lambi thingkhibana maram oiraga tha amarum hena tangai fada sangdraba yadraba polam sing Kangpokpi district pusilak pangamdri maru oina hidak langthak amadi atai maru oiba polam sing pusilaktabana miyamda asobo saiting ama piri hiramasi matang da kyarak hana haijarabasu center amadi state laingana matik saba thorang amata lokhalakthri highway paring asigi tuan tuan mafam singda lambi thinglibasi pung nifuga nifan gi manungda laukthokna patangai fadana sangdaba yadraba polam sing Kangpokpi district ge holakadabani hadi karigumba laingakna apiba matam asigi manungda lambi hangdokhanduna tangai fadana sangdaba yadraba polam sing ge holaktrabadi cookies of fruit ki miyoi singna miyamgi right phonganabagi dama democratic oiba thorang kya lokhatlagani mari lainaba authority na matik saba thorang lokhat pangamdabadagi tholakpa apapatagi texak manipur langa amadi mari lainaba authority na pugadabani hena phibam lusilaktringaida laingakna miyamgi dama khallaga matik saba thorang lokhat piu hainasu sirol asina phongdorakli amaramda lambi thingkhibana maram oiraga Kangpokpi district seng petrol sakthong gas amadi atai maru oiba polam kaya marum ka hena mamal hongkhalakli hai me tara humdida kuki sing namna khundaba district asida thadawgi pastor ahum hatkraba matungda lambi thingjilakhibana maram oiraga Kangpokpi district posai phangdabigi awaba mayunari district asi naga sing namna khundaba senapati district amasu Meitei sing namna khundaba district ka tainaba maramna lambi thingkhibadagi nomada sangba maru oiba polam sing phangdabagi awaba mayunarapani district asida sakthong gas amada lupa lising mga piri lupa lising amaga samri piba kg yankhai gi seng bag amagi mamal lupa lising mari hena black market gi lainare hari me tara humdoi gi hona lambi thingkhibana Nagaland lomdagi sanglakadaba pot puba gari amada sanglakhitre sakthong gas phangnaraktabana maram oiraga miyoi ayamba induction top sisinnarakpadagi electricity fawba sang naina phangmangamdri petrol liter amagi mamal lupa chaniga marfu yobaga loinana miyamda sauna khudong sadaba mayona halahiri Dolaithabi da kuki sing sangshilalaga rally sakri Imphal East district ki manung sanma Dolaithabi da leiba Meitei gi khulmaya da kuki sing wakat khongsat satuna makhoi gi ayaba yaudana mafam adura kanamata khundaba yaru hena demand tokri yamlaba nupi amasum nupa kyana satakhiba rally edu central force sing ngak singki makhoi na mafam adu kuki sing gi lamni haina claim takhi kuki sing ngamdaba laisilakthri haina mana adwaida lerama miyoi sing na phungdoknarakli Meetei-kuki International Airport State Assembly Cabinet ki ware Ministry ki table yaudri ariba matamda Tolihal Airport hainara madik Imphal Airport kaunakhraba matungda Manipur laingana airport asibu Meetei-kuki International Airport haina ming onanaba State Cabinet amasu Manipur Legislative Assembly da ware blokhraba phawba thabak to on tokthri Athaubasingi maming lauraga airport asigi maming thonabigi wakhalon asi kumza English nganiga taraga taruk haibadi okram ibo minister oiba matamduna lakhi maki lengana September thara phamkhiba state cabinet ki mifamda Imphal airport pu Meetei-kuki International Airport haina ming onanaba recommend tawraga Ministry of Civil Aviation thanana bo gore blokhi mahaki government laikhidraba matung nongthomam birena lusingba BJP gi lenga ama lakhi lenga asigi matamdasu airport asigi maming hongbagi mata asi thabak to onthorakidi maduna maram oiraga khara hena central government ta saphu pibo oina kumza inglising ani ga taraga mapan gi august kunga tarukta Manipur Legislative Assembly da lenga kiweba mosanama pukhatuna house ki members singna Meetei-kuki International Airport haina maming onanaba puna warep lominakhi Pausna makhatana hai state cabinet ki warep oirabasu house ki warep oirabasu mari lainaba ministry da tharagadi airport authority of India gi maral matum oijaragasu state ki project adum yabani satnaragalai asigumba phiba masida Kolkata gi airport si Netaji Subhash Chandra Bose International Airport haiduna hana British ki matamdigi sijinaramba
Damdam Airport natragana Kolkata Airport haina kumza English ngamaga samapan ga maudraga mangada maming hongkibani masisu state government ki proposal dagi lakibani masiga sap manab mawng amada Guwahati da leidiba Borjahar Airport haina maming tholambadigi kumza English ngani dagi Lokpriya Gopinath Bordoloi International Airport haina maming onki Gopinath Bordoloi si Assam ki ahanba minister ni masigi sumathakta mahak laiba sigi freedom fighter ni magna laikhidraba matung kumza English ngamaga samapan ga maudraga mapanda Bharat Ratna pidun ikai kumna ulaba matungda mahaki maming loraga airport asi maming thonkhibani Manipur gisu Maribaki ningtam ngaknabigi lanphamda thawai katkiba Bir Tikendra ki maming loraga airport asigi maming onanaba state cabinet namasum state assembly na tuan warep lauki warep singadu mari lenaba civil aviation ministry da si thagadabani hariba sirol adu ministry ki table phangan bagam khiti maduna Bir Tikendra international airport haina maming hongadabadu tolga hausuk phawa Imphal airport haiduna leiri Civil aviation ki makara salai ri airport khudima ki mayek ahung gi oiba court amamam lei Imphal airport ki oina di IMF haibasn oi masidi airport maming olagasu adum lehen ba kari sukaiti adum state ki assembly da faw bore bloraga mari leinaba ministry da se thakhraga phangi haibasu khangdaba phangde haibasu khangdaba mong da matam sangna namsinduna leirakpada miyoi kya gi thamoida khoirang khosauna ba pokali President rule gi lengak sahi amasu lairamle madugi matung tarakpada yumnam khemsa na lusingba NDA gi lenga amasu lairi aduba ministry expansion su tawdabani na thabak mayam amas silamgani amasum tawgadaba thabak mayam amasu tawba ngamlagani haibagi thajaba laitri aduba Bir Tikendra international airport one bagi wapam asidi kauthu haning diaki Kangpokpi Power Satliba National Amasum Interstate Highway Sing Pung Nifuga Nipan gi manungda sathokasin yahananaba kotuna warning tawkhri Kangpokpi District Power Satliba National Amasum International Highway Sing asi Pung Nifuga Nipan gi manungda ayat apanamati yawduna sathokasin yahananaba kotu gi maikedi state amasum central government da ultimatum pikri kotu gi sirola man hariban warep basi ngarang thangja numita Kangpokpi district leiba lup asigi administration head office ta tuan basi SO sing yauna pangtoki ba mipam amana mod amatu oina warep lokibani kasa naga group sing na lambi sing asigi mafam kya da unauthorized oiba check point amasung gate kya handoktuna haukiba tha amarom henbigi matam asida lambi sing asida sadoksin tawur ayet kaya piduna lakibani Athingba sina maram oiraga nomagi tangai fadaba posai sing hidak langthak commercial goods amadi miyamna khudong sadaba kya mayuna hale Kangpokpi phawduna satliba lambi ase district asigi miyamgi oinadi khwaidigi maroiba lifeline amoidi bani matam sangna lambi ase ayara pan piduna lakiba sina Kangpokpi district leidiba miyam economic activity yauna awaba kya mayuna re hainasu pawsta makhatana su phungdoki Kokizau Council na liangmai kasanaga haina karem kathai naribasi refugees singi sajatni homi mamang tha me tara humdari koki terrorist sing na pharaga tamthina ot nairaba matung hatok pikhiba dubu Kokizau Council na landkhre haina hokibajun kunga manga da sengdorakhiba du miyoibigi lisat ki wangmadani Kokizau Council gi sengdo warol da liangmai phurupu kasanaga ni haina karem kathai na begi wapam phongdorapa sina amuk ke hena ngakpi na begi mahut hena usit thawoidabani haina lawroidabagi maram laiti haina Federation of Homi na thadorakpa sirolaman haidi Sirola sina makhatana haribana liangwai hariba furup asi yek salai leiba masagi top nat culture lol leijaba furup amani Minister of Law and Justice Legislative Department New Delhi na haukibasai English ngani ga taragani thuki January mapanna thokiba order amada liangwai hariba furup asi kanamata yetna dana tongana ST list yauri Masida Kokizau Council na liangmai furup kasanaga people ni haina miyam na lan uhanaba siliba simak laibak masa tadaba horapam khangdaba refugee kaktana tawgadaba ni haina lawi liangmai gi misam taruk lairon by faidi gi faraga hatkibadu Kokizau Council na makoina hatpani haina Chusampuda Jun kunga mangana pangthokiba pawgi mipam amada phongdok palaikri madu oirabadi logi matungina makoi bunga si phopo Manipur lenga ki home department na thadoktana thamlibagi maramdu ami yamna sengdofam thui laikhidraba misam tarwathugi asiwak sang asi phau laudana imung manung sagai na taina asumba well ama phangana ba wana khanglibani masida India government amadi magi makhada leiriba Manipur government na sanglaba matam asi matam len magumna tawriba matawasi matang sadi
मियात्पसिंग अथुबद फानब अरैब खुदिमक सिजनफम थुई कोकीजौ कांगबुना लांदारक्तुन इरमदमगी मिसमसिंग लेप्तन हलक्ति मसिसु मियोय कुंथ्रागा निथुकी असिबा हक्सांग फंगदना लैरि कोकीजौसिंगना असिबा हक्सांग अदु कया यामना सतोखरबगे अरेम्बसिंग अदु इमुंग मनुंग सगै नैतैदा सरुदंग ओइरबसु फंगननब होनफम थुई हैदि प्रियास नीट बायोलॉजी की माइकैदगी नुंगाइरब पाउजेल अमा पुदुना लाक्सरी NTA नीट UG 2027 NTA नीट UG फाउंडेशन कोर्स था निपान अमसुम था तरुक की मथंगसिन अयुक पुंग मंगा अमसुम अयुक पुंग तरुक तगी लाक्लिबे जुन की तांग कुनगा मापनदगी क्लास हौजरगनी हेना नुंगाइरिब पाउ मना नीट बायोलॉजी ताकपदा सही तरह हेने एक्सपीरियंस लेरबा मासीदा नतना फॉर्मर गेस्ट फैकल्टी डिपार्टमेंट ऑफ बायोटेक्नोलॉजी अमसुम डिपार्टमेंट ऑफ लाइफ साइंस की MU की ओजासिंगना ताकपी तंबीगदुरी मासीदा नतना अहेनबा खुदोंचाबा खरा पल्लबदा IDP सिंगी फ्री क्लासेस तनतना क्लियर बेसिक कंसेप्ट इजी मेमोरी ट्रिक्स रेगुलर टेस्ट सीरीज PYQ एनालिसिस नि मासीदा नतना सात्री सिंगी वेबा तोंगान हॉस्टल फैसिलिटीज थमजरी अकुपा मरोल की दमा हौजमा कांटेक्ट तौबिरो अखोगी टेलीफोन नंबर दी 7005534385 नत्रगना 7005376151 नि एन बेरेन अवाब फोंदुरकली इंडियन फॉरेन सर्विस द डायरेक्ट रिक्रूटमेंट जॉइन तौकिबी मणिपुर की अहान मनुपी प्राइमरोस राखाना मनुंग मतम सादना लैखिदबदा फॉर्मर CMN बेरेन अवाब फोंदुरकली सोशल मीडिया थगलखिब पोस्ट फॉर्मर CM असिना मखाताना हाकिबदा प्राइमरोस राखाइनसी अवांगनोंपोक स्टेट सिंगी मनुंगदा IRS ओइखिब अहान ट्राइबल नुपी अमसु ओइरिबनी माकी सिंथानियाय ओइबा एक्सिमेन अमसु काथोकपगा लोइनना मियामगी थौगल तोरंबा सिना हौगलक्लिबा मिरोल कियादा हन्म लैतना इनोट हापली लैखिद्रबगी थवाई मिरेलगी मापुगी लैकोल इंगना सिगना लैरुब ओइरसनो हाइरि हेनसु पाउसता मखातारी नुंसीनब नुपीदगी नमथाक तौदुना यामलब सेल लौथोकलंबदा सेनबनी हाइबा आसामदगी नुपा अमा इम्फाल एयरपोर्ट गेट मयादगी पुलिसना फाबा ngamkhri नुंसीनजबी नुपी अमदगी नमथाक तौदुना यामलब सेल सिंग लौथोकलंबदा सेनबनी हाइबा आसाम कासा डिस्ट्रिक्ट की मालूग्राम बेलेसदगी रोशन सिन्हा सैकुनगा हुमदोय अपोकपा बिशोक कुमार सिन्हा कौब नुपा मचा अमा साइबर क्राइम पुलिस स्टेशन मणिपुर था सिगी कुनगा मंगा की नुमिदांग वायरम पुंग मंगा ग मिनिट निपालुम ताब मतम इम्फाल एयरपोर्ट गेट मयादगी फाबा ngamkhre हरि पुलिस फारब मियोसी ngarang सिप जुडिशियल मजिस्ट्रेट इम्फाल वेस्ट पुथोलब मतुंग मखा ताब इन्वेस्टिगेशन से थनबगिदमा पुलिस कस्टडी द रिमांड लौथख्रे केस असिगे मरी लैनना CGM इम्फाल वेस्ट न सदखिब हियरिंग दा असिस्टेंट पब्लिक प्रोसिक्यूटर APP न फोंदोखिबदा victim oiribi nupi masa asiga 21 asiga English nganiga taraga nipan gi September thadagi hauna maru oina khangna rakhibani victim oiribi nupi masa asina Kolkata da nurse oina thabak tawringe 21 asi Manipur gi kumbi awang lekai da leibani haijinki sai amagi matung makhoi animak sakhang maikhang nadun nungsinaraki tungda 21 asigi apok mapa laikhidabagi khudong saban lauduna hospital gi bill sing victim asida pian ki amadi yamlaba sial kya nam thak tawtuna lokthokpa horakhibani hari masigi matung tarakpar English ngani ga kunga mari de 21 oiriba Roshan Sinhana victim asida lohongla si haiduna Guwahati da laknaba khangalakhiba sigi matung ina victim nupi masa asina Bangalore da thabak tawduna lerambadagi resign toraba matung Guwahati airport laktuna unaraba matung Pratan Bazar laiba hotel amada laiminaraba matung Imphal thulaki heri masigi matung tarakpada Roshan Guwahati digi amuk hankraba matung victim asida 21 asina maki mama masanupi layingbagi sial kya amuk lokthokhi heri tala asida sai sigi February 3 21 oiriba Roshan asina victim asiga loinana Guwahati da laimina khibagi video clip sing tharaktuna video sing adu sial tharaktrabadi miyoi sing da share tawgani haina khangalakhi loinana victim asina 21 asida kiduna sial thaki heri victim oiriba nupi masa asina 21 asigi asengba masak khanglaknaba matungda 21 asi Assam gi kasardagi ni haiba khangmangam khibaga loinana pubu thangma ngamloidaba sial gi demand sing tawba henjilakpadagi victim asina mahaki madom sada paupuna maktam kiyamadi 21 asina victim oiribi asidagi puna lupa lakh taragatar urok namthak tawduna madi ki handuna lakthoki hari iramasiga mari leinana victim oiribi asina 21 asigi mathakta register toraba matu police na 21 asigi khungul lirakhibani hari tongde 21 asi tha asigi kunga manga da police na Imphal airport gate mayadagi famamki amadi 21 asi court puthoklaba matung tha asigi kunga mapan phau makhatana thijanabagidama police custody laukhibani hairi nasu pausda makhatari Koki sip union na
Ke-Songlung Part 2 gi khunjasinggidamak protection pibinaba haijakri. Kuki Sip Union KCU Manipur na Kangpokpi District ki manungsina laidiba Ke-Songlung Kuki khulasiggidamak matik chaba security force sing thambiduna khunjasing ngakpi senbinaba government da appeal torakpaga loinana khulasida thasigi kunga manga da khulai paiba militant sing attack tawbada khulasigi bele chairman aso open nakri haidi. KCU Manipur gi medical cell na thadorakpa siola magi matungina Kangpokpi District ki manungsina laidiba Ke-Songlung Part 2 khulasida thasigi kunga manga da NSN IM amasum ZUF ki apun bakadar sing khulasiga thangna ladiba wapong inta naga khul rom dagi sanglalaga Ke-Songlung Part 2 khulasi nomai kapsin attack torokhibani haina maral siri zero lasina hai Naga armed group sing aduna tawrakhiba attack adu response una taraga mapan suba Assam Rifles ki personnel sing su handru nomai kapadana kal animakta nomai kapnarba matung militant sing adu mapam adu thadokna satki hari Naga Militant sing akan basa tharakhiba attack adu da Ke-Songlung Part 2 ki bele chairman semkhulang hakip aso apan nangki amadi Naga Militant sing ahumlak suboina khulasid attack adu sa tharakhiba ni hari sirol asina makha taraduna Naga Militant sing na sayesigi January 13 satakhiba attack aduda khulasigi yum manga amasung gari mari mai thadu amada thonki aduga March 10 da khulasid sa tharakhiba mob violence tana loktang sing taraga mathu amada thoki hari University representative na phongdorakpagi matungina wafong intha hairiba mafam asi sayesigi me 13 da thadau baptist church ki lusingba ohum reverend bihi sitlau reverend kaigolun lahobum amasung pastor Paugolun sitlau imbus tawduna hatkiba mafam aduga yamna naknaba mafam amani harinasu pausda makhatana su phongdorakli National Highway Contraga Teret ki kaifundai NSN IM amasum ZUF Zegi marakta nomai kapna kraba matung amanamada maral kya sinarakli tentak na mayam helayo ni thamjagi thasiki kunga tarok Tamenglong district ki Tauksem sub division gi manungsan ba National Highway Contraga Taret Imphal jiribam lambi da leiba kaifundai khulmaya da naga gi lahulup NSN IM amasum ZUF Zegi marakta akan mamong na nomai kapna duna mapamadura leidiba kunja sing sauna mi payo pokna handuna leidingi sera sida NSN IM amasum ZUF Z anina thawdo waduga mari lainana maral kya sinarakli henasu pawmun makhatana su phongdorakli